Imphal West District ki Kangchup, Singda, Kadangban, Kautruk, amadi Fayengi area Singda Kuki militant Singna Pak San attack Torakre. Kulnga Pomete Naha Amale Kidre, Miyoi Amana Sokle. Manipur da hauzik thokliba irang asi Congress Party na thokhan badawna Union Minister Dr. R.K. Ranjan Amaral sirakpa asi laibak chibani haina CLP gi leader Okrami Bobina phongdorakli. Manipur gi phibam yengsinaba numit nini gi khongchatai Indian Union Muslim League ki MP Mari amadi party asigi luchingba ani ngasi Imphal da thunglakre. Amasong state asida kangluk ki irang thokpadagi mobile data services internet data services ta ating bathamduna lakiba adu makhatana numit mangani amuk sangtokre.